ꯍꯧꯈꯤꯕ ꯃꯥꯔꯆ 19ꯗꯒꯤ ꯍꯧꯗꯨꯅ ꯅꯥꯒꯥꯂꯦꯟꯗ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯍꯨꯝꯁꯨꯕ ꯅꯣꯔꯠ ꯏꯁ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯀꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯅ ꯁꯅꯥꯒꯤ ꯇꯀꯃꯥꯟ 22 ꯐꯪꯗꯨꯅ ꯃꯀꯣꯛꯇ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯐꯥꯎꯕ ꯅꯥꯒꯥꯂꯦꯟꯗ ꯃꯦꯗꯜ ꯇꯣꯂꯤꯒꯤ ꯃꯀꯣꯛꯇ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯅ ꯋꯨꯁꯨ ꯃꯁꯥꯟꯅꯗ ꯒꯣꯜ 3, ꯑꯦꯊ꯭ꯂꯦꯇꯤꯛꯇ 1, ꯕꯦꯗꯃꯤꯟꯇꯟꯗ 1, ꯑꯥꯔꯆꯔꯤꯗ 4, ꯄꯦꯀꯥꯛꯁꯤꯂꯥꯠꯇ 3, ꯁꯦꯄꯥꯛ ꯇꯀ꯭ꯔꯣꯗ 4 ꯄꯨꯟꯅ ꯒꯣꯜ 22 ꯐꯪꯗꯨꯅ ꯃꯀꯣꯛꯇ ꯂꯩꯕ ꯉꯝꯈꯤꯕꯅꯤ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯗ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯃꯔꯥꯜꯗ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯌꯥꯎꯅ ꯑꯣꯖꯥ 3 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯃꯥꯜ ꯄ꯭ꯔꯦꯛꯇꯤꯁ ꯏꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯟড ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯑꯦꯛ 2024 IPC ꯑꯦꯟ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯦꯛꯀꯤ ꯃꯈꯥꯗ ꯐꯥꯔꯕ ꯑꯣꯖꯥ 3 ꯑꯗꯨꯗꯤ ꯄꯤꯁꯛꯃꯆꯥ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔ, ꯃꯌꯥꯡ ꯏꯝꯐꯥꯜ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯨꯇꯨꯝ ꯕꯤꯖꯦꯟ ꯆꯍꯤ 34, ꯑꯦꯁꯤꯁꯇꯦꯟꯠ ꯇꯤꯆꯔ ꯆꯤꯔꯣꯝ ꯁꯣꯃꯦꯟꯗ꯭ꯔꯣ ꯆꯍꯤ 43 ꯑꯃꯁꯨꯡ ꯆꯣꯡꯊꯥꯝ ꯅꯥꯎꯕ ꯆꯍꯤ 19ꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯉꯔꯥꯡ ꯆꯤꯐ ꯖꯨꯗꯤꯁꯤꯌꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 22 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯒꯤ ꯍꯧꯈꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯣꯛꯈꯤꯕ ꯁꯥꯏꯟꯁ ꯁꯕꯖꯦꯛꯀꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯑꯣꯖꯥ 3 ꯑꯁꯤꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯁꯦꯌꯔ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯛꯖꯥꯝ ꯍꯧꯒꯗꯕ ꯄꯨꯡ ꯈꯔ ꯋꯥꯠꯂꯤꯉꯩꯗꯁꯨ ꯑꯣꯖꯥ 3 ꯑꯗꯨꯅ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯊꯪ ꯊꯥꯒꯤ ꯑꯦꯄ꯭ꯔꯤꯜ 4 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯦꯟꯇꯔ 153ꯗ ꯃꯍꯩꯔꯣꯏ 38,815 ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ꯫